Young Women's Health Organization SHINDUNA Organization ASIGI Taranithoi Shuba Ningol Chakkouba Thouram Ngasi Lisham Leirak Community Hall Pangthokhre Nungsinabana Apunba Lipun Semgatlasi Haiba Theme da Pangthokiba Ningol Chakkouba Thouram aduda Hanagi JETP member Khetri Tama Yauna Ningol Kayana Sarukyakhi Thouram aduga mari leinana Young Women's Health Organization ge President TH Santin Hai Organization asina SHINDUNA chahi khudingi pangthoktuna lakpa Ningol Chakkouba Thouram gi saruk amu oina Taranithoi Shuba Ningol Chakkouba Thouram ase pangthokpani Thouram asida saruk yariba Ningol Singda Organization asigi maikai angamba khudol tamduna mabung mopa amate maje majal singi marakta lainariba mari ase hena chesel hanaba hotnari hainasu mahat makhatana phungdokhi Hantakti relief camp da lan sina maram moraga relief camp da laiba adagi akoi akoi Manipur da laiminariba akoi singmi tami maitai pangan ade sugumba akoi singmi singjo akoi atum haijabani ada pulnamakse amatta oiba akoi apunbagi akoi saktam sagatnabagi wakhalonda akoi sakoubani hauji pudi Manipur gi wangbadasu akoi sakoubagi thauram pangthoi haibagi thauram do akoi tajai ado Manipur gi dagi hautoga Prithribi gi mafam punamakta aidi sakoubagi thauramse Manipur khaktang maitai khaktang natabida aidi nupi singsidi mayumda lapna mayum ban gibanina aidi mabung mopwasinga unabagi ihuldo aidi nuksinabagi ihuldo adugi themda akoina sakoubase mayam punamaksu sakoubagi pose sakoubiu haiba wafam chijo thamjari